Naga Masa Ama Sisipurda Pusinaba Honaramba Muslim Adugi Matangda Sengdorakle Madude Muslim Masa Adu Manipur Dagi Nate Assam ki Muslim Nihana Maite Fangargi Sunau Mayam ki Mohut Sindana Human Rights International Federation Imphal East Manipur ge Yamba Mana Mayam ki Singnaba Du Kongnanaba Warol Thamlakre Lailon Wi-Fi village ki chip Lalboi Lotkhre hairi thiba fangdre haina social media singda thaganarakle Nakalamoromdana Lailon Wi-Fi ki khulda central forcing na operation sangkhre haina social media singda ngasinongthil thaganarakle makhataba update ngamina se Kutu na national highway singda matam kaktana ban kaukhre Security Forces na misang mikai naiba thawong sa thai haibagi damak nga sinongthil pung maridagi NH2 amasung NH37 da matam kaktana emergency ban shutdown tawre hana Committee on Tribal Unity Kutu gi media cell na thadorokpa cherol amana phongdorakle cherol sana high security forces na misang mikai naiba moongda leimakhong kangsup area khakta da operation sathaduna misam miyam da awaba mayok na halai Kuki amasung naga phuruk ki marakta mukna bagi thawong asi phibam laksena bu hona bagi mahutta misam mikai naiba thawrang lokhatuna leire security forces amasung lainga ki thawdang di kalup ki khenaba thamdana miyam punamak khudong thiba thohandana bu hona badune akhanaba mafam khara khakta operation sathaduna misam mikai naiba ki thawong satharibase Ministry of Home Affairs na khudakta miyeng changduna lephanaba thawrang lokhatkadabani haide Thangja suti kakhiba hangar hanba yauna demand tare lagakna thabakta onthoktre employees sing hayengdagi numitni mass casual leave laugadori July amadagi thabak leave kadori hairi Manipur lagakna second Saturday yauna thangja da leramba suti punamak kakhibada employees sing sathina waraunare suti kakhibagi order yauna tongan ba demand tare taladuna hayengdagi employees sing numitni mass casual leave laugadori Numitni mass casual leave lauraga protest tawraba phawbada lengana employees singi demand thawoina taraktragade lakliba July amadagi matam kaktana thabak lepagi khongjang changsilagani haina Manipur Government Services Federation lengakta khangankre Federation asina thasagi nipanda Manipur ki Chief Minister Yumnam Khemchanda employees sing amasung pensioners sing na thengnariba khudongchadaba sing amade matam sangna panduna leraklaba demand sing asi yengsinbinaba aroiba ultimatum amasung strike ki notice pisin kiba laikre Manipur Government Services Federation ki General Secretary S. Pravin Kumar na khuyek pidna pisin kiba serol aduda employees sing na matam sangna dagi haun tanduna lakpa demand sing asi lainga kawari sanaduna warasin porakna ba ngaiduna lakhibane maram chaba employees sing demand sing asibu Manipur lengak na ngasi phawba karimata ikai khumnabide haujuk su lengak ta khongjang changsilagani haina ultimatum pisin khrabasu lengak ta ki pakhom amata piraktana leiri maramaduna hayeng ning thokaba numit June kungani thoi amasung June kulumdoi da employees sing mass casual leave lauragani masi phawba lengak na employees sing ki demand pidragade lakliba July amadagi matam kaktana thabak lepagi khongjang changsilagani Democratic of Mong Kongjang Sangbana Public Service da Akaiba Tohalak Punamak Lengana or Helakpane, Kiarahana Hajar of Hawa Lengana Matik Shaba Torang, Lokalak Tabadagi Tangai Padana Kongjang Sangsin number period Lorakpane, Kodakta employees sing Talaba demand Panganduna Mahusagi, Matagum Public Service da Akaiba Tohan Bigano Hina Susero Asina Pongdorakle. Employees sing maroiba demand sing de ahan bada thabak tagi pothabagi matam sahi home phudagi sahi home phunitoi de hangar hanba central government ki employees sing manana DA DR hangar hanba thangjunami chuti kakhibagi orders ana handaba state pay commission semduna nipan suba central pay commission sana hanba NPS UPS muthalaga state lenga ki employees sing da hanagi ariba pension system phanghanba thabak tagi potharaba myoy sing re-engage tawbagi thabak lepa ahangbo phom singi dama contract thabak lawdaba amasung hanagi contract casual master role daily wages employees sing regular tahanba haibana singba sing asine Sangkai village the Chana Thangnaba Polam Phangdaduna humanitarian crisis mayok narakpadagi Kuki nupi sina wakan mifam Lotkhre Kuki amasung Nagani gi marakta ungkhatnariba sinamaram oiraga Ukhrul district ta leiriba Kuki sing Chana Thangnaba Polam sing yauna Nongmagi tangai phadaba polam sing phaglaktabadagi humanitarian crisis mayok nare masina maram oiraga district asida leiriba Kuki gi miyoi sing district administration gi maikaidagi Chana Thangnaba yauna atai mathau taba polam sing phanghanbiyo haina ngasi Kuki women unit Ukhrul gi banner makhada ngasi sangkai da Kuki nupi singna wakan mifam Lotkhre
Working Committee on Kuki Civil Society Organization ki miyang makhada sathakiba wakat khongjang adu kamari lenana organizer singge maike degi phongdo khibada Kuki miyam ki mathakta naga sungna satoka sin tawbada athingba thambada natana nongmagi tangai phadaba polam sing yawna sana thangnaba sing Kuki khul singda pusinba yahandabana miyam awaba kaya mayoknare maramaduna district administration ki maike degi hiramasigi matangda akana miyang sangduna mathautaba thabak sing paikhatpiyo Kuki miyamna thengnadiba awaba khudong sadaba sing asi matam supagi oina waroshin poraknaba ukrul DC Shutdown IAS na khongjang sangsilba miyoy sing asiga unaduna sabsaba thajaba mapidri phawba aujuk sangsilba khongjang asi handok loi haike khongjang adu saruk yariba singna tangkhul singi oina di security na escort tawraga sana thanaba polam sing pusile adubu Kuki singi oina di tumina laisile DC gi maikai degi citizen khudimak sab manaba mijing da thabak tawgadabane akangnaba citizen amakhak ki thabak tawroidabane government na miso mikhai naidana thabak tawbiyo ukrul district ta lairiba Kuki jo miyamna mayaknariba humanitarian crisis ase ningthina ubiduna masige waroshin ama poraknaba honabiyo haike panba yabadi Kuki singi maikai degi tangkhul naga singna lambi thingba yawna Kuki khul singda chana thangnaba polam sing pusinbada athingba thamlibasida laingak na miyeng sangbiyo haina ngasi wakan rifam sathakrabasu haujoje imphal ukrul lambi asi Kuki singna athingba thamduna tangkhul naga sing satpada athingba thamlibane June 18 da su Kuki militant singna ukrul district ki mongkot chepuda imphal tamna layeng balakiba tangkhul naga ahum pharaga pukibadagi litan police ki osina losingwa tem amana rescue tawkiba laikhrabane Zawjang teki thodok communal issue ama oina onthok loidabane haina siru CSO na phongdorakre None district ki manung sanba zawjang tekta Kuki singna labukta thabak suduna leiringaida sakhangdaba khulai paiba singna nongmai kapsilambadagi miyoy ama sokhiba thodo adu communal issue ama oina onthok loidabane thodo adu criminal ge oiba thodok aduna maram oiraga mafam aduda leminariba kanglop singgi marakta tokai tahanaba honaroidabane haina ngasi bal Bisnupur da pangthokiba pawgi mifam amada Rongmainaga Council gi customary chairman Rungai Singh Thaimaina phongdokhre Siru Union Siru Coordinating Committee Women Welfare Nungsa Village Khoirok Village Bungte Village tongan ba community leader kaya yauna pangthokiba pawgi mifam aduda Rungai Singh Thaimaina makhata na haikibada thodo siga mari leinana summi lali khangdaba paw sing amasung kanukui rang thohanba yaba paw kaya social media da sandokliba sigi matangdasu nungnang bu wapam kya phongdokladuna makhata na haikibada nongmai kablambagi thodokta senariba miyosing adu Bisnupur police na hanana phakhrabani thodo adugi matangda community anina mafam aduda santi amasung nungsi chanaba phibam puraknaba yamna kanna honare maramaduna miyamna su thodo adu Kuki naga conflict ama oina pusinna bu honaroidabani haike pawgi mifam aduda sarukya khiba balgi general secretary Takhelambam Bikram na haikibada thodo adu kanglopki yengthinaba ama oina uhanaba honaroidabani thodo adugi matangda logi oiba thabaksing paikhanaba apel tawraduna kanglop khudimang lam aduda santi amasung tangdu laitana labinanaba su apel tawkhe Maitai community khaktabu atamdana phabagi thawngsing sathabasina lamdamsigi peace process ta akaibe kya lakani haina 80 na phongdorakre Arambai tengol gi maikaidagi lamdamsida thajaba santi amasung justice puraknaba apel tawrakle aduma pohandak maitai community singbu atamdana phaba punbagi thawong kya satharagliba asida nungnangba phongdokladuna asugumba thawngsing asena irang mayoknariba status da peace process puraknaba honabada akaibe kya lakani haina Arambai tengol na thadorokpa serol amana haire Jerol's na makhata na hairibana 2023 ki May 3 dagi horakiba irang asina maram oiraga lamdam asigi mafam kaya da pak sana hingsa gi thawong kaya satharakpa law and order collapse oirakpa maralajadaba micham miyam kaya akitu jungba kaya mayaknakiba mayum makai attack tawkhiba amasung mayoy kaya na masa hingnabagi damakta lanjenabagi thawong kaya chathakibana maram oiraga phibam amasung matamna extraordinary circumstance sing adu oihalakibane loinana nahalising kaya na makhoi gi khulngak sanabagi damakta tholakibane India government gi maikai dagi khulai surrender tawnaba appeal tawkhiba amasung peace process asi amakpa amata yauduna khumak chauksuna sangsilagani haina thajaba pikhiba kaya aduna maram oiraga maitai community village volunteer amasung Arambai tengol gi members singna positive response pikhibaga loinana government gi maikai dagi lamdam asida mahausa gi phibam da hanjalaklakani amasung
शांतिगीदमक थबक पाइखतपा हौरगने हेना थाजबा पीखिबा अदुना मरम ओइरगा गुड फेट द लेंगाक द खुलाइसिंग अदु खुसिनखिबने अदुबु खुलाइ खुसिनबा मतमद लेंगाकना पीखिबा थाजबा सिंग अदु ngasi फावबा थबकता ओंथोरक्त्रे हंदकता नौना मैते कम्युनिटी की मियोइसिंग फागलिबा अदुना मरम ओइरगा हौजिक चथरिबा शांति की प्रोसेस असिदा अरेमबा ताहलगने मखाताना शांति की खोंथांगसिंग पाइखलकलिबा असिदा कोऑपरेशन पिनिंग दबगी फिबम मदु लाकने मैते कम्युनिटी की मियोइसिंग किया तोंगान तोंगानबा लीगल प्रोविजन सिंग मियंग मखादा फापुनबगी थबक चथरबसु अतोप कम्युनिटी सिंग ओइनदि मनिंग तबना खुलाइ पाइरगा चथोकसिन तौबा याहले हाना पेंदबसु फोंदोरक्ले Th Brinda lakadoriba assembly mikhalasida ya school AC da mirep oina lamba tauragane haina Laothokhre mathang sahi 2027 ki anganba sarukta pangthoklaba yai haina thajanariba tarahumdo shuba Manipur Legislative Assembly ki mikhalda Th Brinda ya school AC da mirep oiragane haina ngasi mahaki mayumda pangthokiba program amaga mari leinana official oina Laothokhre thoramaduga mari leinana mahana haikibada sanglaba matamasilamda masida Congress na lengak sasan tawduna lakibane अदबु मखोगी लेंगाक शासन अमसुंग पॉलिसी दा मियामना पेना दब क्या लेबदगे 2017 दा बीजेपी दा मियामना पावर सिनखिबने अदबु बीजेपी न लेंगाक शासन हेक पाइरकपदगी लमदम मसिदा अमा आता अमसुंग येखाइ थिनगाइब क्या लेप्तरा चथरकले बीजेपी के सिगुम लेंगाक शासन अमसुंग पॉलिसी प्रोग्राम क्या असि मखाताना अदुमक चथदुना लेरबदे मणिपुर असि मसियत क्या थोना कायरगने बीजेपी की थबक थोंग सिंग असिना लमदम मसिदा अफबा तोरकनी हाइबसि थाजनिगाय ओइद्रे मणिपुर की हौजिक ओइरबा फिबा मसिदा चिंग अमसुंग तम अनिदा ट्रांसपेरेंसी लेना अफब पॉलिसी कया लोनना थबक तौब ngamba political party ama mathau tai adubu mikhal thengnaba haibasida state asigi hojik leiriba trend asidadi money power amasung muscle power asine adubu mahaki oinadi money power amasung muscle power animak lejade adubu khwaidagi hena shakti leba khulai de asengba democracy ni miyam gi shakti aduni miyam gi nungsiba amasung thajaba aduna maram oiraga mahana mikhal asida lamda masida ahongba poraknabagi wakhalonda mikhal lamba taunaba thokadoribane maram aduna afaba lengak sasanama poraknaba honabada miyamna mahakpu assembly yauna thinbiyo haidi kariguma mahana mikhal da mai pakpa tarbadi ya school AC gi oina ya school people's council haina semgane council adugi advice matungina thabak tawgane MLA ama haibasi AC aduga swarga olhan bangamba power kya lairibane aduna mahana mahaki ya school ACS miyamna matau tamjaningai oiba AC ama oihanna bahonagane ACS da karamba administration pidi haibadu miyamna urakani amasung matau tamjafam oirakane Manipur ge hojik oiriba phibam asi yamna soksile hiram kya da kai tharaktuna men bangamdabagi phibab da leire masibu men na bahonabada assembly da thajaba thambaga loinana mama leba ki damakta thawai thadokpa ngamgodaba miyam ge mehut sing khanba mathau tai governance amasung administration da ohongba ma porakna ba honaba haibasi party du ge achauba thodang lai national party singi oinadi makhoi gi mathak thongba singi ya thang matungina thabak tawgodabana aikoi gi oiba interest ta thabak tawboda awaba oigane regional party oiragadi aikhoida leiriba power amasung structure singadu maring tamna sijinaduna miyam ge interest ta thabak tawba ngamgane adubu leiriba phibam asida miyamna regional party da kya yamna ka hannabagi masak leirabara haiba asobo wahang asine mahaki oinadi karamba party da mirep thenagada ge haibadu kendra ge miyam amasung ahallaman singna lepakpa aduda satkani haike PLA की सही कुल्लोम फाबंगमदना लेरखिबा मरु ओइबा मियोय अमा गोवादगी फारे हारे हौखिबा सही कुल्लोम फाबंगमदना लेरखिबा PLA की मियोय अमा गोवादगी फारबा मतुंग मणिपुर पुलिस ता सिनारखरे हाइना ऑफिशियल स्टेटमेंट अमना हाइरे फारबा मियोय अदुगी ममिंगना नोंथोंबम इंगो एलाइस कृष्ण कवि हौखिबा जुन 18 इराय नुमिता साउथ गोवा के मार्गो एरिया दगी फाखिबने मागसी PLA की सेफ स्टार लेफ्टिनेंट कर्नल ओइना थौपुबने पाउसन मखाताना हाइरबना हौखिबा जुन 13 गोवा द थुंगलखिबने लोइनाना इंटेलिजेंस की इनपुट मतुंगिना महागसी ट्रैक तौरगा फाबा ngamkhibane pharo meoisigi mathakta unlawful activities prevention act UAPA gi makhada Thobal district ki Lilong police station da case am resta tawkhre police ki pawsina haribadi hawkhiba jun manga da miyamdagi nam haduna sel khaibaga mari lenana Manipur police na kedar ani pharba matung da mahaki langla langjala si khangba ngamkhibane loinana UAPA gi makhada pharba miyoi ani adugi mathakta makhata na investigation chathakibada Krishna gi laifamasi sabchana khangba ngamkhibaga loinana mahaku phagatpa ngamkhibane Goa police na pharba Krishna si hawkhiba sahi kullomasi phaba ngamdana lakhibane mahagase PLA gi yanu maroiba misha amani haina India Today ki report aman haide
Jenimsta laikanariba konsa khulgi mioi mapan naga genjet ki kangbuna unakre Kuki militant singna leilon bai fai khuldagi me traum da pharo matung numinini chumna makoi ki custody da thamduna kihan khangan bagi thawong kya sa tharakhibana maram oiduna haujik Jenimsta wakhalaina ga loinana aruba phibam da laikanariba konsa khulgi victim mapan gi phibam ngase naga genjet ki kangbuna unakre victim patient sing adu naga genjet ki kangbu gi maikai dagi unakhiba da Kuki militant singna tamthina hat khraba naga misam taruk adugi justice phangnaba makhogi maikai dagi chapchana thengnagani loinana hiramasiga mari lainana sangsilaba khongjang singda piba yaba mateng sing supigani habagi thajaba pibaga loinana anaba sing adu athu matamda phaba oirasano haina thawjal supiramkhe naga genjet ki kangbu aduna konsa khulgi chairman ga su hak thengnana unaduna thokiba thawdok singgi matangda wari sanakhe loinana awaba tarba matamasida solidarity utpa oina apikpa token of love amasu khusinaramkhe loinana naga taruk ki mihar asigi justice athu matamda phangba oirasano amasong laikanariba sing asibusu athu matamda phagalakpa oirasano haina phongdoklamkhe panba yabadi Kuki militant singna leilon bai fai khuldagi phakhraba matung numit nini chupna makhogi custody da thamlaga thadorakhiba konsa khulgi naga misap tarani thoi adugi manungda mapande hojik Jenimsta laikanariba ni haire Arambai Tengol gi Thomi Singh Phajin Khibagi Mayak to Kholau Kya Laotkhre Youth Voluntary Association Amasung Sanbi Thamna Pokpi Sabungko Khunau Amasung Yengang Pokpi gi Mera Paibi Singh Ima Kya Galoinana Ngarang Numidang Imphalis ki Lamlai Kendra gi Manung Chan na leiriba Yengang Pokpi Bazar da Thorak tuna Arambai Tengol gi Thomi Ahum Phajin Khiba amadi tonganba mafam kya dage Khulngak pa yauramba miyoi kya bu phaba punba torokpa bu Yaningda ba phongdok tuna National Highway 202 Imphal Ukhru lambi da thorak tuna Kholau Kya lauduna khongjang sangsinkre ngarang numidangi miyamgi khongjang adu da yaukhibi thamna pokpi mera paibi ki secretary oinam Chandrabalina phongdokhibada haukiba 2023 gi May 3 dagi horokhiba irangna maram oiraga Manipur gi singkhom singya da Kuki militant singna mihar mipun kya toroklaba matamda hojik lairiba security force singna mathau toroktabadagi Arambai Tengol amasung khulngak pasing asi thorakhibane makhoibu phaba punbagi thabak toramliba si yaningte haike